amadi Mahairui Singna Saruk Yaduna, Prime Minister Narendra Modi na HOUDOKPAGI Viksit Bharat 2047 Voice of UIKEY THOURAM Video Conference Khutthangda Saruk YAKHRE. Kumja lisingani sup nani futareta Indiana Ningkha Tamlakpa Chahi Chama Mapung Farakpada Laibag asibu Chaukhatpa Laibag ama Ohennabagidamak Naha Singbu Makoida Lairiba Idea Sing Puthoknaba Platform ama Piba Oina Laibag asigi Prime Minister Narendra Modi na ngasi video conference ke Khutthangda Viksit Bharat 2047 Voice of Youth campaign HOUDOKPAGI. Thouram aduda Narendra Modi na hai Mahairui Singna Mahaigi Thak Wang na tamlaga degree course ke certificate pairaga loire haina khanbagi wakhalon thadokse. Tamlakliba mahai adu sizinaduna kari karamba thabak thodang paikhatpa yabagi haibadu tawduna Laibag asigi yaifagadaba amadi chaukhatkadaba hiramda punna hotnaba mathau tai. Made in India haiba potsak singna malem pumbada sakna sonaba ama oihanse hairaduna Laibag asibu manglomda pukatpagi tangai fadaba leibana naha singna lofom thokpa thodang sing lominase haike. Thouram aduda Saruk Yaraduna Manipur ke Governor ANUSUIYA UIKEY na phongdokhibada Indiana Ningkha Tamlakpa Chahi Chama Mapung Farakpa matamda Laibag asibu mapung fana chaukhatpa lamdam ama oinabagi wakhalonda India gi Prime Minister na akhanaba meeting changduna paikhalakliba Viksit Bharat 2047 Voice of Youth campaign asi aduki matik maru oiba amani. Masigidamak Laibag asida lairiba University Singda Oja Sing amadi Mahairui Singa punna khana nainabagi mifam pangthoktuna malemgi Laibag Singa changdamnaba ngamba chaukhatpa Laibag ama oibada makhoigi suggestion amadi wakhalon sing lobagi thouram ase pangthokpani haiki. Manipurda thokliba irang asigi waroshin puraktuna mahosagi punsi hanjillaknaba Manipur lengang amadi center na yamna kanna hotnari haiba wafamsu phongdokhi. मणिपुर को एक पीसफुल लाने की दिशा में केंद्र सरकार इस संबंध में लगातार डिस्कशन सारे लोगों से और जो भी यहाँ के सीएसओ पॉलिटिकल पार्टी अदर तमाम लोगों से भी इस मामले में डिस्कशन करके इन सारी चीजों को समाप्त करने की दिशा में कि ये सब बंद हो। आप लोगों को बहुत जरूरी है कि इस समय उनकी मानसिक मेंटल उन चीजों को कैसे ठीक करें और फिर हम पुनः मणिपुर को जिस तरीके से हमारा मणिपुर एक सद्भावना भाईचारा और एक विकास की ओर आगे बढ़ रहा था उसको फिर से हम एक नई दिशा में और नए उसमें आगे बढ़ाने का हम सब मिलकर प्रयास करें तो जल्दी ही फिर से हमारा मणिपुर पुनः आगे विकसित की ओर जाएगा। विकसित भारत @ 2047 सेक्शन लॉन्च हुआ है। इसमें विकसित भारत के विजन के लिए आइडिया का एक सेक्शन अब क्योंकि आइडिया की शुरुआत ही आई